ngasi phonghiba tongan tongan masi phongsingdigi amasum thokiba thawdo wathok-singdigi maru oibe ipausing khongwacharaga Manipur Top Channel gi maiketgi myamda thamjagi ahanbada yamnamak nuwaitaba amasum lebaktiba paw ama oina myam Amzugi President hano oibiramba haibidi All Manipur Working Journalist Union Amzugi former President Sagol Sem Hamanta ngasi numaiting numit asida COVID-19 na nabadagi laikhidre haina source man makhatana phongdorakle amasung ngasi lebak sigoy COVID-19 update mo myamna thamjagi tentakna yamnamak lebak phaba haibidi numem COVID-19 positive oibigi sangsit lebak asida nomonomugi sum hantarakli ngasi su hawkiba pung kungi mari asida lebak asida COVID-19 positive oirakraba miyoy misingsi lak amaga lising humdraga humdoiga satret ka maudragani aduga hairiba pungpham hawkiba pung kungi mari asida miyoy lising ahumga satruka taraga teret COVID-19 maram oiduna laikhidre haina ngasi ayuk pung nipan phuki oiba update ta phongdorakli masumyam sibigi sangde duma sangchat amada lairi aduga miyoy COVID-19 positive oibigi sangni nomonomugi hantarakli ado hauju paki oiriba report sigi matungina recovery si ngasi haukiba pung kunga marida oibigi sangsi lak aniga lising marfuga mariga satruka amani haidi na khiba masingdagi recover tawba masingna hele habane aduga apun moina recover tawkiba apun mamasingna laibak sigoina crore aniga lak yankhai mathuga lising khumdraga nipan ga subnagi taraga mathoini hainasu singsigi data sina makhatana so ulik amasum makhasa tajarak poina topa maruiba pawpijagi myam lefokta minasi mayam da tentak na thamjaramge covid na taba anabasing oxygen gi awaba mayuknari covid patient singi treatment oxygen gi awat pa lehandana balangang na akan mathabak lokhalagasu covid na taba aruba anabasing oxygen phangdabagi awaba kaya mayuknari amasum Imphal West District ki Singjomai Police Station na konba kakwa maibam leikai da leiba laurembam Suresna aikhogi paumida phongdorakpada mak masa yaun imung manungi miyoi sing covid laisatagi ngakthoknaba covid vaccination tawbigi wafam thadolaga aruba anaba amana laikatna duna leidibi mahaki apokpigi oxygen concentrator amatang mahaki yumda install tawnaba likhun thibada phangdabadagi awaba ma oiri hairi Lorembam Suresh maki imung manung puriba amatangairaba misakni amasum covid laisat ki awaba kaya mayoknariba matamasida maki apokpi aruba anaba mana maram oiduna sang naina oxygen supply tawduna maki apokpi gi punsi kanana bohonabada asukki mati awaba haibadu oire amasum maibam Suresh na makhata na phongdorakpada maki apokpi maibam ongbi evemu maki oxygen level asi 66 ni oxygen supply support hekpi dabada pung kharagi matuna maki oxygen gi level tamna hantarai maki apokpi english ngi taraga taretagi COPD na naduna lairakpani hek narakpadagi medical amadi oxygen support pi duna treatment tawduna lakpani hainasu Suresh na phungdokhi maki apokpi na naribasi COPD asi chronic inflammatory lungs disease oibana lungs tagi airflow tawda obstruct tawbana toina ningsha sor formada awab oibdanatana lok amadi sputum toina tholakpana mangon awaba amo hele amasuma ke apokpi gi punsi kanana bohona bnama sagi sei kontra gi paringda leidiba maibam Suresh maki yumda oxygen concentrator amatang install tonaba masigi senel tibigi thabak leptana sa thari haina supalli atopa paw manamu drak konana VDF su Phare Ziribam District Police ki makhada leiba VDF personnel ama yauna miyani heroin powder gram marfugamari amasum nisa oina sizinaba tablet maru lising taraga konana Assam gi Girigat Police na Phare Assam Police gi phangma pawgi matung ina pharaba miyani adudi MD Ali Haider Saikun gateret apokpa Nurul Hussein laifam ziri gi Siam board gi ni mahak masa VDF personnel ni atopa miyaduna Paris Udin Sauduri Saikuntra apokpa Rahalura Sauduri Kasargi Bodri Par Part 5 ta leibani ngasi nungthil pung ama makhairam tabada Zirigat Police ki SDF in charge SI Monos Rajabangsina lusingwa timamana draka kona na fawangam khibani so haidi amasum airbag amagi manungda sapon cap singda hapa heroin yonba lakpani haiba mi ani do Assam gi Girigat Police na konba kadam tila khunda khunja singna pharaba matungda Girigat Police sinarakibani hainasu atop pawgi likhuna mana phongdorakli atop pawmana mu Nungthil Talak da Doctor matei manao Kaptuna Hatlamle
राजस्थान की भरतपुर सिटी नंगा नुंगथिल तलक दा डॉक्टर मतई मनाव नोंगमेना काप्तुना हतलमले बाइक तोंगदुना लाखिबा सखंगदबा खुलाई पाइबा मियानीना डॉक्टर सुदीप गुप्ता सही निफुग तरुक अमसु माकी लोइनबी सीमा गुप्ता सही निफुग मरीबु लंबीद खामलगा नोंगमेना काप्लमनी नोंगमै काप्लमनिबा मिये अनिदु कुमजा इंग्लिश निगा तरागा मपंदा मई थादुना हातखिबि नुपी अमगी मसिन मनाव सिंगनी हाइबा खांगमंगमख्रे कुमजा इंग्लिश निगा तरागा मपंदा डॉक्टर सुदीप का मरी हाइफेट लाइनबनी हाइबी नुपीदो सुदीप की लोइनबी सीमा गुप्ता अमसुम मनेम्बो सुदीप की ममा अनिना मई थादुना हातखिबनी हाइरी केस अदुगा मरी लाइनना डॉक्टर सुदीप महाकी लोइनबी सीमा अमसुम मनेम्बो अहुमक जेल दा लैरुरबा मतुंगा हंदकता बेल थादोरकपनी हाइनसु भरतपुर डिस्ट्रिक्ट की एसपी देवेंद्र फोंदोखी डॉक्टर मतई मनाव काप्तुना हतलमलिबा मियो एनी एदु लैखिद्रबी दीपा कौबी नुपी एदुगी मसिन मनाव थोकपा अंजू गुर्जा अमसु महेश गुर्जा कौवी हाइबा खांगमंगमख्रे पुलिसना अहानबोइना थिजिनबदा ngaranggi thawdo asi laman khumba mihat amani haiba khangmangmkhre miat pasing adugi mathakta pulisna FIR ama nauna laukhatuna haujuk makhoibu phanaba akan mathi humbugi thabak sathari hainasu bisnoina makhataki laikhidraba doctor matei manawdo Bharatpur city gi manungsana leiba Sri Radhe Saurhagi lambi amada gari tongduna lakhibada anakpa range tagi nomai kapsinduna hatkibane haukiba sagol sanumita Bharatpur district manungsana leiba Dursoni Khungangna Bharatpur gi MP Ranjita Koli gi car attack tawraktuna sakhangdabasingna aki akang nanghankiba nom leraga doctor matei manaw aduda makhatana attack satharakibane Rajasthan की law and order की फिबम यावना फत्रे हैना opposition सिंगना हौजिक यामना कना condemn तौनरकली हैनसु पाउसना जु मखाताना फोंदोरकले यामना ngakpa पाव मनमु फिनलैंड की पुलिसना लेबाक्सगी प्राइम मिनिस्टर की ब्रेकफास्ट की सादिंग थिजिन गदौरी टेबलोइड अमदी फिनलैंड की प्राइम मिनिस्टर सना मरिल की लाइबाक असिगी मियामदगी खोंगटपा टैक्स की सेनफम प्राइम मिनिस्टर की इमुंग मनुंगी ब्रेकफास्ट साबदसु सिजिनरे हाइना फोंदोरकपदगी पुलिसना प्राइम मिनिस्टरना ब्रेकफास्ट सेनफम क्या लैंगाकी सेंगाउदगी सादिंग तौख्रे हाइबदु थिजिनगदौरी रिपोर्ट असिगी मतुंगिना PM मरीनाना था अमदा ब्रेकफास्ट की दम यूरो सहम सादिंग तौबी हाइरी प्राइम मिनिस्टर मरिनगी माइकैदगिदी महाकना ब्रेकफास्ट रूल थुगाइबा लेते महाकना सादिंग तौरिबा सेनफम असि महाकी ममांगदा प्राइम मिनिस्टर ओइखिबा अदुदसु पीखिबा खुदोंग साबने प्राइम मिनिस्टर अमा ओइना महाकना ब्रेकफास्ट की सेनफम असि पीनबा हाइबसु लेते अदुगा मसिगी सांग लेपदसु यावबा लेते हाइरी अदुबो मियामदगी डिमांड तौरकपा मतुंगिना पुलिसना हिरामसिदा असुम अरानबा खांगदोनबा थिजिलगनी सो हाइरी फिनलैंड पुलिसना पब्लिक मिनिस्ट्रियल रिमुरेशन दा साबा थकपगी सेनफम पीबगी वाफम यावद्रगसु प्राइम मिनिस्टरना मिल खरा साबगी सेल reimburse tawdi satnaduna lai haina police ki warol amana phongdorakli amaramda prime minister sana marin gi maikaidigi mahaki mathakta police na thijinbagi thabak sa tharingi manungi oina mahakna breakfast ki senpham lowbot lepkigani amasum prime minister gi official expenditure pumba prime minister gi office amasum masigi employees singna salaibani mahakna sel sading tawbada phattaba leite हाइना पाव सिना मखाताना फोंदोरगले दुग म्याम पाथोक्सगिबे सोखिब लानकिबे क्या यावस म्याम ngakpigani adu anau ipaw leredi म्याम नमरक थाना दुम अपडेट पिजरा क्या मणिपुर टॉप चैनल gi मेगेदि थमजरी आजकि ओइनदि म्याम तांसा काइनरसी एंड थैंक यू